अहनबद यामना मरुइबा पाव अमा अपडेट थमजगे Imphal-Churachandpur Amadi Imphal Senapatida Chatkhiba passenger service Lamthungfam Ywdana Halakhre manipuri lenga ki transport department athasi ki kungama thoide thoki order amagi matung inna ngasi dagi Imphal-Churachandpur Amadi Imphal mau service ngasi dagi na honana amuk haukhrabasu hairiba bus sing adu Lamthungfam Ywdana lamkhang dagi mamai leirga Imphal da amuk Halakhre hairi pause asina phangwa pawgi matung inna ngasi ayuk pung tara taba matam de Imphal-Churachandpur gi oina malim gi oil depot mamang dagi ke kabib IPS na Personal Commander oina thopuduna bus adu lamthaki loinana Imphal maugina awang esidagi SDPO M ingo sana ngak senduna satnaba lamthaki Manipuri State Transport ki bus amawam satkhiba aduda security force na gari sing aduda section na ngak selaga satkhi hairi adum oina muk Imphal dagi mau tamna satkhiba passenger mapan tongkhiba bus adu kanglatombi mapa yorokpa matamda kugi sing lambi thoktuna athingba pirakpadagi mau yawna jangsin mangamdana lamkhang dagi amuk mamai leirga Imphal da amuk Halakhre hairi sakmanaba thong adugumna Imphal dagi Churachandpur tamna satkhiba bus adusu phagakchau ikhai lamkhai dagi mamai leirga Imphal tamna Halakhre hairi Imphal dagi Churachandpur tamna satkhiba bus service aduda ngasigi oina passenger ama phabu tongkhide haina pawasina makhatari panbe abadi manipuri lenga lawkiwa Imphal-Churachandpur Amadi Imphal Senapati bus service ke khongthang asi handokadabani karigumba handoktaba tarbadi maduda thorokpa phafata daita manipuri lenga na pugadabani haina ITLF amadi kotuna su section wa thamlakpa laikhrabani aduga mathangi update asina 10th thada central security force thamba yaroi haina maira paibe singna khongjang chingsinkhre Thawal district Tentha police outpost BSF personnel khara thamjiliba asi athupu matamda lauthukadabani loinana Tentha da makal amatagi central security force thamba yaroi haina khongjing chingsinkhre hiram asigi matangda pause asina pawgi matung inna Tentha da irang leite khul asida central gi security force thamba haibasi signal lejerba khul asi irang thoknaba chebau pibu oina thokani maram aduna Tentha police outpost BSF na singbo makal amatagi central security force thamba yaroi haibasini Pawasina makatan hai Tenthagi maina paibi ima sing na hiram asigi matang du district asigi esmin singba unaruba da election ga mari lenana thambani haina paukhum pirakhi adubo hauzik election matam sunate election gi oirabadi Tenthaga thangnaba khul sing da central gi security forcing amata thamdruga Tenthaga ta atamnana thamningliba karigino haina su Tenthagi maina paibi sing na hanglagli ngarang irai numitegi Tentha outpost leiba haukraba BSF sing aduda makhoi chatkro hairubada mathak thongba singi ya thangni hankhro haibasu mathak thongba singna hairu matungda hangadabani haina paukhum piraga leire maram aduna miyam da akiba leiriba siko ngarba Tentha da makal amatagi central security force thamlaroi haibigi thajaba mari lenum singna pidru fawo leptana khungding sanction khigani haina su pawasna makatari